खुरुमजरे ISTV न्यूज़ में ताबी पुनो पो तराम नुक्सरे हो जहां दा ngasi gi muru boxing lobisi specialist doctor gi award pa mention aba sarkar na thabak paikale haina college of nursing hangdopagi thoromda chief minister na haikre amadi chief minister na floor milama sangakre manipur gi sermitlon phaganaba industry tawriba singda ake khang pi busumde haina minister govindas na phondokre hoji boxing sanrong pijre Housing Manipur specialist doctor Singh Watun Lairibasi mention of Sarkar Akanaba Tabak Paikale Haina, Chief Minister Okram Ibobinangasi, College of Nursing Hangdopi from the High Grade, Medical Directorate Ki Makada, Ahanboy Nalamfelda Leba, Directorate Asigi, Complex Nursing College Hangdopi Tormoduda, Chief Minister Okram Ibobi, Health Minister Funjantang Tonsing, Uripo Kendrugi MLA, L. Nandakumar, Health Ki Principal Secretary Dr. Suresh Babu, Health Services Ki Director Okram Ibomjana, Maru Ibamui Singh Oina, Sarugaki, Health Services Manipur Sindhu Pangtokiba Tormoduda, Chief Minister Okram Ibobina, Makatana Haikibada, Health Sector Si Pumaki, How from the Kanduna, Sarkar Sina, Fibam Paganaba, Akanabami, Tamli, Landamasiki Nupi Singi, Miok Misa Nasi Mapalgi Mui Sing Natagat Fafondok Naribani, Asigumbasi Medical Sector the Su Pusilaninge, Nursing Sumi Minung Siamadi Katopagaluna Tabaktobiu, Manamaka Paraduna, ZNM College Singh District Sing the Hangan of Honori, Watuna Labor Specialist Dr. Singh Sarkar Sina mention of Tabak Paikat Pagalwina, Specialist Dr. Singh Atapa Mopam Sing that Ta Ani Enigi Oina, Sindok Sinjin Toduna, Tabak Punanaba, Senaba Hokre, Masida Toidaba Dr. Singh Disciplinary Action Logan Haike. Mina Yaraba, Mina Bielabadi, Ishorni Hydra, Ekoi, Lonari Bani. Jenim Nikamde, staff nurse Nikamde, Anim, Satlo regular appoint or Daida, recruit or Daida, anyway, Satani High. Head can Hipkanda with all due regard. Sing the Gisu head can Hipkanda Satuyati. Other Shibum so for transfer postings for Yamna Masiki, Yamna headache waiver, Aduna Masi, Yam Kanakali, Aduna Handakta, Honorable Minister. Principal, Secretary, Head, Director, and Tauruga. Singi remote at least district headquarters in She. Specialist Doctor like Tabase. Gynae come day, surgery come day, medicine come day. Pura transfer to the Chalusuaya there. Attachment basis. Machine Howata and the attachment basis. Satpiraga, single labor, Sinausing Sopoi, Manipuri mini, Manipuri afternoon. Tani Katanga to the Layga, Ma transfer to Osunate, my Angel Oxin, Tolop system low with them. Matu Saluya, we have no any other alternative option except to take appropriate action. Principal Secretary Dr. Suresh Babuna, Sarkar Rasina Health Sector Sakolana Bahona Ribasida, Marie Lenaba, Dr. Nursamadi, Miam Namating, Pangbiduna, Mai Paknaba, Honaminasi Haiki, Health Services Director Okram Ibomsana, Lisingani Tara Nitudigi, Tabak, Toba Horkiba, College Asi, Nasi Official Oina Hangdo Pasina, Lamdabasi Haxel Gilamda, Asoba, Assessment Ama, Lergani Haiki, Health Minister Funjantang Tonsingna, Bharat Sarkar Ministry of Health Kimakada Lupa, Crore Tramatoi Sangna, Nasi Sangariba, College Asi Sarakibani, Dagariba Watpasing, Amadi Staff Sing, Indian Medical Council Kimakada Lonanaba, Honari Haiki. Housing the government's achievements in respect of medical department. Yam Chauba Hibatari. Amok Tasune Tama Nursing of College and the city, number one. She achievement as over. Number two, we have our own nursing council. Nurse part of Atopa state and part of Rabasu, Equator part of Rasu, Equity own state nursing council, Equina, Shida Reza Topa, Zarabani. Aum Subada Medical Council Powers of Equity own state Equema Lingar Kabari. These three are a big achievement and a milestone achievement of the government of Manipur. Ngasi Hangang Kendrigi, Manung Sanaleva, Nilikutigi Food Park, Chief Minister Okram Ibobina, Sinzaki Putokadaba, Sri Balaji, Floor Milama Sangakre, Manipurgi, Sel Tungi Fibum Paganabamadi, Muikia, Tabak Piriba, Industrialist Singda, Selgi Dimanamadi, Akiakang Pibasum de Haina, Commerce and Industry Minister Govindas Kontozum Fondokre, Floor Mill Sangabagi Tormoduda, MLA.
K Ranjit MLA N Biren amadi MLA KS Devendra Susugaki MLA Ketimum Birengi imung manungna linkatwa floor miladu Chief Minister na sangaram loba matungda atopa thorum kaya lebedagi mafamadu thadukuna satki tungda MLA KSS Birena millasina lamdamasida afaba makhalgi sinjakaradi puthokpa ngamlagani machine asi bar kiatai mafamda sizinaba machine singdagi tadaba anoba technology ni machines asina metric ton sama capacity ni mioi humbutara rom tabak pinaba pandam thamle mil asi mai paan ba haibasi praja singi mating sangi haiba wafam phongdokhe ayanggi sajok tu yaudana di mil asi koi pangthokpa ngamoi maramadra mil sibu salai bigidoriba aduga mil asida thawai happy gadoriba siti mayam paramana happy gadabani aduna asigumba naun akhoi puthokchari ba industry sina karigum felo iba tarabati matong da kanam tana industry towning ba aibase poroi maramadra sigma industry se success hoina ba mayam ponamaktage madogi cooperation nijari MLA Ranjitna tungan ba cinja kaya laiduna mapalamda asoba senfam chalambadu millasi lerebanina karamakai di koklagani farmer singdasu marketing ge khudong saba ama phanglagani haiki MLA N Birena nilakuthi ki prajasina Manipur gi industrial sector asida ahongba puraknaba sauraba lamasi Manipur sarkar da mamalamat lawdana pibani industry tawriba singna non skill labor gi darkar orpa matamda khollasidagi mioi khanbiu haiki salary natraga suda yawba kanaguma singna industrialist singda aki khang perklabadi sabsana thengnagani haiki Govindas Konthok Zamna Makatana Fondokibada Food Park Asi Lisingani Tarukagi Haurga Lisingani Nipalda Tabak Hoki Hauzik Food Park Asida Punna Plot Nipuma Palay Adubu Plot Kungamari Amadi Mapusing Industry Lingbangam Dabadigi Cancel Tokre Atu Matamda Awapa Plot Asi Oxen Torgani Mapung Papa Food Park Ama Matangi Sahidagi Uhenbak Ngamlagani Haiki Amoromda Manipur Asi Bharatki Industry Mapda Yaunanukan Honari Masida Department Ataiga Apamari Tamnanaba Tangai Fade Lunana Manipur da FFDC Center Musulayagani Masigi Asang Senfam Kudimak Center na Putokadabani Haiki Koi Yumda Paisa Paisin bagi mahuta let us invest tau se ba koi apil tau janing badi lakadori ba industrial state puna makta amasong food park sida invest tau biu employment generate tau biu Manipur gi senthong gi phibam phagana naba hona biu hona bada mateng pang biu haidana ina apil tau janing bani asing floor mill asi hongdok paga iroina na yamna mai pakpi ba masigi mathang industrial unit kaya ama lingkat pidana Manipur asi Bharat ki industrial map ta yahon bangam nanaba ishorna sanbiba oirasanu ngasi upung 3 kuntraum taba matamda Technopol Police Station gi manung senba Sitalam khaida ID mapokhai khre mafamadu Assam Rifles ki kangbuna ngahak leitana sek todun leiba mafamni thaudo da asopandi amata yauki de hari Lagliba Sangai Festival Gidamak Manipur Police Department gi DG yauna ati official singna hapta kangjibung da section thorang locally ngasi additional DGP LM Khoutina lusingba team mamana hapta kangjibung amadi masigi akoibada yengsinbu loina na festival asigi yenglaga hauzik security gi section thorang loire haina phongdoki festival pangtok phom oiba hapta kangjibung manungda police ki booth hangduna miam gi mateng pangna na bahonari masida sunatana tongan ba point sing dasu security personnel ka thamduna section thorang locally haina Khoutina Handak Sangai Festival gi koi gi phajana pangthok pa yana na gi koi security plan siam loire traffic management plan su phajana koi na siam loire aduna koi gi focus di peaceful smooth and secure Sangai Festival pangthok pa yana na ba adum da focus to ne anybody aduga security concern matters gumba raise to bayani aduga any information adigi police control room sidagi koi lo bayani Heroine number 4 purapi nupi ma laikai miyam amadi club ki mioi sinangasi nongalamdai khurai kongpal gi fare parba nupi adudi Sonia Mayang Pathal Seikun Mapuriba Ithiam Kairau sab laikai digini mahana purliba heroine number 4 do lupali sing ama henbagini laikai miyam na nupi du porompat police ta sinakre CPI Marxist ki pasoi local conference pangthokre left party singna communalism thengnaba ngamgani haiba wangang khiba singna phongdona khre member taramanga na saba local committee ama khanbaga loina na Taurem Maniharbo secretary oina yenaba leitana khankhre
Seva Bharti Manipur gi miang makada Uripok Torongbom Lekai Women's Organization Development Committee Youth Section Singjubung Youth Organization Uripok Gopalaji Lerak Youth Association amadi Progressive Youth Organization na punna sinduna nomugi oiba lemna ya layang bagi kem ama Metaji Dental Clinics Uripok Torongbom Lekai masinda pangthokre tormaduda mioi kya sek tawgi loinana lemna hidang lang thakya su khusina ki hairi Rural Social Service Society RSSS Wangkhaina ICM IMPHAL ga punduna Northeastern Development Financial Corporation Limited Guwahati Netfigi sponsor makada Pant and Tile matanga tha ama subna chatharakpa skill development training program ngasi lampel to leba ICM ge office solution create lotion gi toromda PSED Minister I Hemosendra ICM ge director in charge S Herozit Deputy Labor Commissioner E Tomba Netfi IMPHAL ge branch manager G Priyoberta Sharma amadi RSSS ke secretary S Freshozit Sharma namuru bemyu singoina surgaki RSSS ke secretary Freshozit na handa pangthokliba training asi tarul subani masina larik laisu hairabana ha singda pant amri talgi thabakta mamutana kangan bangam lagni haiki Minister I Hemosendra na hausiki matamda silau thibaya RSSS na tangkak naina na sina training piba si afava khongthang ni sarkar gi thabak ngakta ngaibagi muhutta isana suba kanbagi hainabi thamsi haiki Hard naba thani da ngai riba nupa masama Sky Hospital na layang duna phanma ngamle haina hospital sigi chairman Dr. L Sam Kishore na phongdokre ngasi Sky Hospital Rems Road ta pangthokpa pawmi singa unaba duda hospital asigi chairman Sam Kishore na pikliba angang da ka hena mihul songbagi layong asi yamna tangna thokpani angang lising amagi manungda karigumba matamda amakhak tangna thoi angang asi kanaba honabada Dr. Mangana thabak lokatki haiki thuba matamda appropriate treatment injection ama kapada magi heart rate control da lai andagi hing baro matung kara hela ko ba ai akoi loina mak ai sizu lai dana ngangi ina masidi treatable ni aluga magi thawai si kandaba ya de ai bagi pandam loina na adugi mission loina na koina bagi team na heart team na honna dana Ziktima Paraktana Nasi Zik even at that night Kumbaro Matung Didi Magi Sangam Taki Haire Angang asigi apopi thawal athopam dagi farana tongan ba doctor singda maki masase layang lubadagi fatabadagi Sky Hospital da layang duna pharkhibani haiki chairman de sizna ne yam tawa yauna angang sida yeng bagi mong sida agi sa se hingani habi ko kan phaugi bo bina hadi imana yamna mana le tawraga loemba sida kujugulai ga tawraga mana yeng bagi mong process sida khoina ju soidana ma de hingani habi thajabi le Loisalak padang asigi muru boxing amukan pijri Specialist Doctor gi award pa mention na sarkar na thabak paikale haina College of Nursing hangdokbagi thoromda Chief Minister na haikre amadi Chief Minister na floor mill ma sangakre Manipur gi Sermitlon faganaba industry tolba singda akekang pibasumde haina Minister Govindas na phongdokre Hojikidi ISTV ni pau padang sloitre ne tabru singlo amukan na